Lakle Inspector Tayay Ahan wamakta the Inspector Tayay Tabiri Busugu James Hagrizama Taramnok Chubugalina Ikokno na Krumza Ngasi su puduna laksari Inspector Tayay Chamari gani phumari Shubatangka Sandok sari bathoromasi wakal na sagat chaba Wari paring amani Hauji hingiba amadi lekhidreba kanagumba amatega mari lenezidi Thoromasi tabiro matungda domna kanagumba mari lene haina haibiraknabadi madugi daite khune logjaba ngamchar Hoy le bang sasa lakro hey lakro oh ngai kre he stegi hena ngai badi kri la oroni ko hazake matamda ngai badi kri gawe sungwa wa daba suna na daba kri no po matang leitaba kri no yarong thongdaba Pasi kau tu sunat ko, nungai bawa kanda dom lay bawa kanda tahu mi itu bani ne as. Kriya hai ke dom nak kangge. Ado bohojik ti mi sing saloi na. Bot ke festivals te me am pura mangau dunu lay ko. Bot ke festivals te me am pura mana nungai te kriya hong ni saksa hai jana baso mata watre do. Krino as amaso. Sa batak pagi matang sini masu ngok daba masu thak daba yum ama ata lay dre do hojik ti ko. Krino ngasai ki tau riba ngau riba mayam si krino bot ki matang ne ba. Masih mana di krino masa na tanjar ke saja bami sing de haro ge ko maram di kaino ha ba mo koi de mi ge bot ki pesa do loning da saning da kari ta ko me am su yaw da dina te do bu akoi na pungai ha ba gi wani ko kana go mi khra di bot ki pesa pan be ya do mi su lai osh koi ge police station si da di bot ki pesa de ha ro no ko krino na han chengum khra piram do madu mangai re khra haw bin sang ha ba di Madugi matung lagi di hau taban yot pasu ya di krino yung sak ni na tau basi so kabak ngata ni da krino hai raga si di nupi di man bako nupi di nat taba transgender gumani hai da re ni ko as man bako duga maru di tong badi ma laga ko kho kan da di maru yaram da bado do ibani ne si di as nupi di man bako nupi di nat taba ibado do ibani hai ibani da fam as Krino kangde, ako jo police station je phiran yung gadar kangde ni. Phiran de yung ade as, ako ge si yung biyo harakani ko. Phiran yung magi amma modolo pali sing ni po la ora de as. Phana queen sang haw badi sa gani. Ado bo ko ge te ai ni ya roi ni. Sige no pas ni ko. Krino pakang ni de hai. Ngrang so phelen tan de ge krino ma na sa sama ta pi da ba. Pakang jing je loi na pa de ngai ra ga khang de ama ta yaw de no ko. Pakang sing je loi na panggang ta bani ni as menta de krino kang de krino ngasi se pakang sing chama ta u da basi bo magi ka da nung si bo wari loi na sarang ga da male krino as magi bi mo hai si su tha ja ga wari sanaram ga da mali do as amana kri magi santo sa sin no mo to su magi no pi wari sarab jo tahan khidra bani do masi su sana ga dong koina badi ki ko as Rahul sina kanina lohong mo namit taging asi pao si nungai ba pao su tamde krino kang de corona ni na krino ipan son mo gi matang so sorai leite ma sina kri daw mo kang di ni ipan gi wakat ngai se mo ta mata khandra bra kang di ni oi Rahul as krino ne ta da ma mali ni hoji pho lag tri bra krino kang de krino pisa si krino pisa na da taw di kri ra mai Yo, da salub ni da. Na, tai madu ka rino bo ot kini na ko. Yo, da ka sa ngak to bai wani da. Na, rang numidangi. Sa kai du thong ngame. Adu to ngaga rino moi bo ot kini na tho nga da. Tho kibne ba. Du digi adum sa ngak to bai wani da. No, midanga the mudo. Aina sumna ibada moida amata sa angak to baiwani da screen ne bot ki bo yum da sangak te hari do mo bot lepada krina bot kom da amo ita ma puina bati do mo yaw kidene ka kra section ko project te mele ge matung da som yam ni in ma sing do nawai di panek aku ba som sel me have ni ko election maya kri maya dum sem mle manak ta mo ko yi party mayam du som loina bada Panek paja ba yam sel have ni ko lipstick ka ding sang ngang ga mi sa ba dong na sang trak sang na ngak sang na tai ra ga ko ase krino back ka do so ba ya la ga phi so ba il ga ya na sa le have ni ka
กรีนมีนะโพดก้าวิหาราวยาวมาดามอิตามาปนาปฏิดามยาวครดีมบิราการโอิดระเนอัสกรีนเนโพดตีการเนปีดิมังครให้มาดามุกต่อกันนี่ก็โบตัวเล็บตัวมีนะเล็บเนี่ยตัวกรีนย่อมได้เลยมันพี่สิ่งนะโบตัวปีละโซดงคบีตัวตรงปีละกันเลยกรีนข้างที่ก็โบดปีมันจะทำไมปีคิดนะไอ้ที่ทำไมไกลเขาเรตาห้องนี่ก็ภาษาบาฟิลมากินมามิงกีไปอยากนี่พิสกี้ไอ้ที่ทำไมปีเคยให้เป็นนัตบก็ไอ้ที่ทำไมไกลเขาเรกันนะสมเด็จฟิลมามิงก็มาตารักนี่ขนาดเซ็กชันมาไผ่ก็ไม่นะเต็มดิดูมันปีน่าเตะนี่โนมาคุยกี่ป่าที่ดูดีป่าไอ้สายยามนะป่าไอ้เจดบันนี่มีมายามดีกว่าอากาศยามนี่เย่เอลิไฮดรอมานะฮะแม่มาบอดกี่ท้ออีดอกาอาริมตะกินนัดที่คำไรบุ้งอ๋อกาอาริมตะกินนัดที่มายุมตะกว่าอาดูซานะป่าไอ้ซาโดเลยไอ้ตบะป่าไอ้ซาโดเลยตบะอาดูกินเอกกว่ามาอาตับมามาสากินนะท้อไปวานี่คำบ่านูอุปากโกไอ้น่ะไปนัดที่คำรานูปากโกไอ้น่ะไปนัดที่สกรีนนี่ไอ้เนี่ยคราให้บัวสิดามตาพิษณามกสาวประกรีนอตาวนี่ให้นะให้ไปที่มีไม่ยามาพอดลอยแล้วมาตุ้งตะเมายามตะมังนะไปนี่ให้ไปนี่เนี่ยกรีนออิมุงตะดีนะฮาวายปักขังลิซาบิโอริงไม่ทำแต่โรแมนส์เลยไปสิงตัวโรแมนส์ลอยทอกคราบนี่นะอิมุงตะดีโรแมนส์ตัวมาฆ่าสัตว์เดียดนะอันนั้นว่าปั๊มจะไปสิงให้เพชรไล่ตัวไปเลยตะดีโรแมนส์ตัวมากอกตะกี้เขาอีดนะมากอกตะกี้เขาโรแมนส์ตัวแต่ดุมกรีนอมาชินงักสังงานนะเตยระกะกรีนอทิกากิกรีกิโคเชนเซมาดามีกิเพลงภาษาเสียงยุ่มดเลยแต่ว่าเมาพีหันมาโมเรฟีแล้วก็ชัดพยายามนั่นเลยให้ไปกี่ว่านี่แต่กรีนอข้างเดียวนะตัวเกี่ยวมุกสาวตัวบ่นักคุยปาร์ตี้ตัวกรีนอนักคุยปาร์ตี้ตัวกรีเย็นเลยบังคับตัวภาษาเลยบังคับตัวบ่อยบ้าอ่ะตัวหนูไปตายนี่มุกคุยนึกก็ภาษาเลยจำนี่สุฮีตัวแล้วก็กระบอกชันนะตัวดูเกี่ยวกับนี่แน่ไม่คุยหนูปีไว้ดีเรียนมาไปสักกันละเอาบินนั่นเถอะกว่าไกด์โดมาสานเลยแล้วก็มีงวดปีอิจารินี่ด้านะอังชูว่าไกด์ดิ้งอังทรกไปท่ามวยเซ่โซกิ้งไว้ก็นะแต่ไม่ได้ทำไมนะการันตุรันอูกน้อยแต่ไม่ได้การันตุนน้อยเลยกรีนกมาทำมาซาไปหิงลอยดำนะแต่ไม่ได้ที่เนี่ยกรีนนี่สาวกรีนนี่ตาพิเศษฮัตุกี่ว่านะที่เห็บไอ้คนอีเต็มมาพินาปฏิกี่ว่านะที่หัวใจกรีนบอดมันนุ่งจะต่อว่าสิ่งที่เยี่ยงวันนี้กรีนยมตะกี้ปุ่งโอ้โหมารีท่าดอกกูดูบุนุปีมันนุป้าท่าดอกปุ่งโอ้โหมารีสละดีนุปีดูนักการันตาดีขลุ่ยนะการันตาเดบุกี่ว่านี่นุปีดูนักการันตาขลุ่ยดีอดุกยามาปุ่งมาสิงไม่อามังอีดูป้าดูดีก็อันนี้นกข้าไงนะว่าสิบ่นะว่าดูบ่กะอันนี้นกให้บ่กะอันนี้นกให้บ่ไอ้หัวใจสาวเอากระกันนี่ก็กรีนเนี่ยพี่ชายน่ะมุกสาวดูบ่ไอ้น่ะให้ไปดีนุปีสิงเซ่กรีนนุป้ามันพาขี้ไปแต่กรีนอาศัยมินิบังอาตราคุณพาก็แต่บันที่ให้ไปนี่เนี่ยทอกพาแล้วก็กรีดับจะละปูกระดีกรีนเนี่ยลำบีดามงนุปีตาระเมฆคนละมีตาวนี่นุปีตัวคราเซ็กชันมาไปให้ไปนี่เนี่ยนั่งน่ะซ่าน่ะสู้ police สวยเด้ตัวกับ police สวยบ้านุป้ามากินนุปีดูบ่ถ้าทอกแต่ตุ้มไหลให้ดูบ่ฟ้าบรอถ้าตัวกินมาตั้งถ้าให้ไปนี่แต่มาปนอาบุตรนับดีมากกรีตอรุเนกก็ถ้าตัวสิกิมาตามดูพัดเตะให้บันนี้ด้ากรีโน่บ่ตัวบ่ทงานพัมดันอะไรก็ได้บันนี้ให้ชิบกรัมไป election commission ปีบ่ order โน่กรีสุไลเตยมได้อิงกระการเสด็จต้มดันอะไรไปยัยกรีโน่เตยมันตัวสะดุ้งมาทำพวกที่ย้อนอิงที่ให้ไปกี่ว่านี่ด้ยาเร่ข้าไม่ยาเร่กรีโน่นี่มีน่ะเสียงบ่ให้ไปสมาเนี่ยสาวนี่ยานิ่งน่ะตัวยานิ่งน่ะตัวกรีตัวรตัวกรีพุ่งตัวน้อยนุปีมังมาได้กางไม่เนี่ยกรียาวกูตัวแกมังนิ่งตัวโตทับโรมี่เล่าใครหนูต้องเที่ยงอยู่ใครกินเนาะเล่าสักสิเล่าบ่ยาดีนักคุยสิดีบ่ง่ายเลยกันเนี่ยเขาจะก็ตลาดสิบุใครกินเนาะบ่ยาเดี๋ยวตัวนี้เป็นมาสักมุลุสเลมelection กินเนี่ยนักกินเนาะแกนมันตาเด็ดสิเด็กขนาดบ่พูนาริบ่ใจนาริบ่มาปาดุนเนี่ยตัวพอมาฟังมากินยูทะเลมาสานุปาดุนตัวพอมาฟังมายูทะเลมาได้กินพุ่นอันนั้นเนี่ยลองนั่นนะใจเนี่ยกันดรักนั่นเนี่ยคำตกพุทธมุกตัวบ้า
ꯃꯤ ꯃꯀꯣꯛ ꯀꯥꯏꯅꯕꯒ ꯃꯃꯥꯏ ꯀꯥꯏꯕꯒ ꯂꯣꯏ ꯌꯥꯎꯍꯧꯔꯕꯅꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯀꯨꯝꯍꯩꯅꯦꯅ ꯉꯥꯏꯍꯥꯛꯇꯪꯁꯨ ꯌꯦꯡꯉꯦ ꯑꯁ ꯒꯥꯔꯤꯁꯨ ꯑꯃꯠꯇ ꯂꯥꯛꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯣꯂꯦꯖ ꯆꯠꯇꯣꯏꯅꯦ ꯇꯧꯏꯁꯤꯁꯨ ꯇꯉꯥꯏ ꯐꯗꯅ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤꯅꯦ ꯀꯩꯒꯤꯅꯦ ꯃꯇꯥꯡꯗꯣ ꯑꯗꯨꯒꯤꯅꯦꯕ ꯇꯧꯔꯤꯁꯦ ꯍꯣꯏ ꯏꯕꯦꯝꯃ ꯀꯨꯏꯔꯣꯏꯁꯤ ꯂꯥꯛꯑꯣ ꯂꯩꯅꯥ ꯇꯤꯟꯅꯥꯁꯤꯒꯅꯦ ꯌꯥꯝꯅ ꯆꯠꯄ ꯌꯥꯕ ꯃꯇꯝꯁꯨ ꯅꯠꯇꯦ ꯑꯁꯤꯗꯪ ꯆꯠꯅꯦꯅ ꯇꯧꯕꯁꯤꯗꯅꯦ ꯑꯥꯗ ꯑꯣꯇꯣ ꯑꯃ ꯂꯥꯛꯑꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯦ ꯑꯁꯤꯗꯤ ꯗꯤꯖꯜ ꯑꯣꯇꯣꯗꯤ ꯅꯠꯇꯦꯅ ꯆꯨꯝꯅꯒꯤ ꯑꯣꯇꯣꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯁ ꯃꯈꯣꯟꯁꯤꯒ ꯈꯥꯝꯃꯣ ꯑꯝꯇ ꯈꯥꯝꯕꯤꯌꯣ ꯈꯥꯝꯃꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯥꯔꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯑꯗꯨꯝ ꯌꯦꯡ ꯂꯩꯗꯨꯕꯨ ꯀꯩꯅꯣ ꯑꯣꯇꯣ ꯊꯧꯕ ꯅꯨꯄꯥꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯂꯥꯛꯑꯣ ꯊꯧꯕꯤꯔꯣ ꯐꯅꯤ ꯀꯗꯥꯏ ꯌꯧꯕꯤꯒꯗꯕꯅꯤ ꯃꯣꯗꯔꯟ ꯀꯣꯂꯦꯖꯇꯅꯤ ꯑꯁꯤ ꯃꯄꯥꯗ ꯈꯥꯝꯕꯤꯔꯝꯃꯣ ꯌꯥꯅꯤ ꯏꯇꯥꯎ ꯌꯦꯡꯉꯣ ꯌꯥꯝ ꯂꯦꯝꯗ꯭ꯔꯣ ꯒꯥꯔꯤ ꯊꯧꯔꯤꯅꯦ ꯇꯧꯔꯤꯁꯤꯕꯨ ꯃꯁꯛꯁꯤꯕꯨ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ ꯍꯥꯏꯕ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯑꯣꯇꯣ ꯊꯧꯕ ꯑꯃꯠꯇ ꯎꯗ꯭ꯔꯤꯕ ꯅꯍꯥꯟꯒꯩ ꯅꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯣꯇꯣ ꯊꯧꯕ ꯑꯃꯠꯇ ꯎꯗ꯭ꯔꯤꯕ꯭ꯔꯕ ꯑꯁ ꯀꯔꯤꯅꯣ ꯎꯕꯨꯗꯤ ꯎꯔꯦ ꯑꯗꯨ ꯗꯤꯖꯜ ꯑꯣꯇꯣ ꯊꯧꯕ ꯉꯥꯛꯇꯅꯤ ꯁꯤꯗꯤ ꯀꯔꯤꯅꯣ ꯑꯥꯔꯤ ꯍꯥꯏꯕꯗꯨꯔꯣ ꯑꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯗꯨ ꯑꯣꯏꯔꯒ ꯉꯥꯏꯍꯥꯛꯇꯪ ꯈꯥꯝꯃ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯀꯩꯅꯣ ꯃꯁꯛꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯦꯡꯕꯗ ꯌꯦꯡꯉꯨꯅꯦ ꯏꯆꯝ ꯆꯝꯃꯗꯅ ꯃꯁꯥꯒꯩꯁꯦ ꯇꯅꯥꯜꯂꯗꯅ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯈꯗꯥꯡꯗ ꯆꯣꯝꯂꯤꯕ ꯃꯀꯣꯏ ꯈꯨꯆꯣꯝ ꯌꯦꯡꯉꯨꯅꯦ ꯏꯁ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯗꯤ ꯑꯔꯣꯏꯕꯅꯤꯅꯦ ꯅꯨꯄꯥꯅ ꯈꯗꯥꯡꯗ ꯆꯣꯡꯕ ꯀꯣꯏꯕ ꯐꯥꯎꯕꯗ ꯉꯥꯎꯈꯠꯂꯛꯏꯕ ꯅꯪꯒꯤꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯈꯠꯂꯛꯏꯀꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯕꯗꯅꯦ ꯀꯔꯤꯅꯣ ꯅꯝꯕꯔ ꯂꯧ ꯍꯥꯏꯔꯕ ꯂꯧꯕꯤꯔꯁꯨ ꯌꯥꯏ ꯏꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯅꯪꯒꯤ ꯃꯥꯏꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯅꯦ ꯀꯔꯤꯅꯣ ꯃꯥꯏ ꯀꯟꯕ꯭ꯔꯣ ꯁꯤꯕꯣ ꯃꯤꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯕꯨ ꯑꯗꯨ ꯑꯣꯏꯔꯒ ꯍꯣꯔꯦꯟ ꯀꯨꯝꯃꯝꯗꯥꯏꯗꯨꯗ ꯅꯝꯕꯔ ꯂꯧꯕꯤꯔꯒꯦꯅꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯁꯨ ꯁꯥꯟꯅꯔꯣꯅꯦ ꯍꯣꯏ ꯌꯥꯏꯌꯦꯕ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯣꯏ ꯌꯥꯏ ꯍꯥꯏꯒꯠꯂꯛꯑꯦꯅꯦ ꯑꯁꯤꯗ ꯂꯩꯔꯦ ꯑꯁꯤ ꯃꯄꯥꯁꯤꯗ ꯈꯥꯝꯕꯤꯔꯣ ꯍꯣꯏ ꯌꯥꯅꯤ ꯌꯧꯁꯜꯂꯛꯑꯦ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯅꯤ ꯌꯥꯔꯦ ꯈꯥꯝꯕꯤꯔꯣ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯒꯦ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏ ꯉꯥꯛꯇꯅꯤꯅ ꯇꯥꯕꯗꯤ 60 ꯇꯥꯔꯦ ꯑꯗꯣ ꯀꯌꯥꯅꯣ ꯈꯔ ꯍꯦꯛꯇ ꯄꯤꯕꯤꯔꯣ ꯌꯥꯔꯦ ꯌꯥꯝꯃꯟꯗ꯭ꯔꯣ ꯀꯔꯤꯅꯣ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯤ ꯈꯔꯁꯨ ꯃꯃꯜ ꯇꯥꯗꯥꯏꯅꯦ ꯄꯨꯂꯞ 60 ꯍꯦꯛꯇ ꯂꯧꯕꯤꯔꯗ꯭ꯔꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯑꯌꯥꯎꯕ ꯈꯔ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯁꯨ ꯑꯌꯥꯎꯕ ꯈꯔ ꯑꯗꯨꯝ ꯍꯥꯏꯁꯤꯕꯨ ꯂꯨꯄꯥ 10,000ꯃꯨꯛ ꯌꯥꯎꯖꯔꯤꯌꯦ ꯂꯣꯏꯅ ꯄꯤꯖꯔꯝꯃꯣ ꯍꯥꯏꯔꯤꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯂꯨꯄꯥ 20ꯃꯨꯛ ꯑꯣꯏꯔꯁꯨ ꯑꯣ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯦ ꯂꯨꯄा 50ꯁꯤ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯁꯦ ꯁꯤꯒꯤ ꯆꯦꯁꯤꯗ ꯀꯣꯂꯣꯝꯁꯤꯗ ꯁꯣꯝꯒꯤ ꯅꯝꯕꯔꯗꯣ ꯑꯝꯇ ꯏꯕꯤꯔꯣ ꯀꯔꯤ ꯑꯩ ꯀꯔꯤ ꯁꯣꯏꯖꯈ꯭ꯔꯒꯦ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯇꯥꯛꯄꯤꯒꯗꯧꯔꯤꯔꯣ ꯁꯦ ꯄꯩꯁꯥꯁꯤ ꯂꯧꯖꯔꯔꯣꯏ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯏꯁ 이봉어 ꯅꯪꯁꯦ ꯅꯆꯦꯅꯗꯤ ꯈꯤꯇꯪ ꯍꯜꯂꯝꯗꯧ ꯃꯥꯜꯂꯤꯅꯦ ꯀꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤ ꯂꯩꯁꯦ ꯑꯔꯨꯅꯥ ꯀꯧꯋꯦ ꯑꯩꯒꯤꯅ ꯔꯣꯃꯤ ꯑꯗꯨꯒ ꯃꯥꯒꯤꯅ ꯊꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯀ꯭ꯂꯥꯁ ꯑꯃꯗ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯕꯅꯤ ꯑꯩꯅꯗꯤ ꯃꯣꯏꯗꯤ ꯈꯤꯇꯪ ꯍꯟꯕꯅꯦ ꯑꯗꯣ ꯃꯦꯇ꯭ꯔꯤꯛꯇ 2-3ꯂꯛ ꯐꯦꯜ ꯑꯣꯏꯔꯨꯕ ꯑꯗꯣ ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯦ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯦ ꯄꯨꯂꯤꯁꯇ ꯇꯥꯛꯀꯦ ꯇꯧꯕ ꯅꯠꯇꯦ ꯅꯆꯦꯅ ꯍꯥꯏꯁꯦ ꯅꯪ ꯃꯨꯟꯅ ꯇꯥꯎ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯝꯇ ꯄꯤꯁꯜꯂꯣ ꯀꯗꯥꯏ 9856 ꯃꯈꯥ ꯀꯔꯤ 9856 ꯅꯠꯇꯦ 9077 252 00 ꯌꯥꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯅꯤꯀꯣ ꯐꯣꯟ ꯄꯥꯏꯔꯛꯇꯕꯗꯤ ꯇꯧꯔꯛꯀꯅꯨ ꯑꯗꯣ ꯅꯪꯅ ꯑꯣꯇꯣ ꯊꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯇꯧꯔꯣꯏ
ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯧꯔꯛꯀꯅꯤꯀꯣ ꯐꯣꯟ ꯄꯥꯏꯔꯛꯇꯗꯤ ꯅꯆꯦ ꯌꯥꯝ ꯊꯤ ꯁꯥꯎꯔꯛꯀꯅꯤ ꯅꯆꯦꯒꯤ ꯃꯤꯡ ꯀꯔꯤ ꯍꯥꯏꯕ ꯔꯣꯃꯤ ꯍꯣ ꯑꯗꯨꯅꯤ ꯑꯗꯨ ꯈꯪꯖꯜꯂꯣ ꯔꯣꯃꯤ ꯑꯗꯨ ꯍꯥꯏꯔꯗꯤ ꯂꯣꯏꯔꯕꯅꯤꯀꯣ ꯑꯩꯁꯦ ꯈꯤꯇꯪ ꯅꯨꯄꯥꯗꯤ ꯃꯥꯟꯕꯅꯦ ꯇꯨꯡꯗ ꯅꯨꯄꯥ ꯄꯣꯛꯂꯛꯅꯕꯅꯤ ꯏꯃꯥ ꯏꯄꯥꯅꯅꯦ ꯑꯩ ꯃꯤꯡꯗꯣ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯔꯣꯃꯤꯅ ꯀꯧꯕꯅꯤ ꯆꯥꯎꯕ ꯀꯧꯔꯝꯅꯦꯅ ꯇꯧꯔꯝꯕꯅꯤ ꯑꯗꯩꯗ ꯌꯥꯈꯤꯗ꯭ꯔꯦ ꯔꯣꯃꯤꯅ ꯀꯧꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨ ꯈꯪꯖꯜꯂꯣ ꯑꯗꯨꯒꯅꯦ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯥꯏꯗ꯭ꯔꯕ ꯍꯌꯦꯡ ꯂꯝꯕꯤꯁꯤꯗ ꯅꯪ ꯒꯥꯔꯤꯅꯦ ꯁꯤꯗ ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯊꯠꯂ ꯐꯨꯗꯣꯏꯅꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅꯀꯣ ꯆꯨꯕꯥꯒꯩꯗꯣ ꯐꯥꯛ ꯐꯥꯛ ꯊꯥꯖꯟꯗꯣꯏꯅꯤ ꯒ꯭ꯌꯥꯟ ꯇꯥꯏꯗꯅ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯈꯪꯖꯗꯦ ꯈꯪꯖꯜꯂꯣ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯗꯕꯒꯤ ꯑꯗꯨꯒ ꯅꯨꯄꯤ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤꯗ ꯚꯔꯥ ꯍꯦꯟꯅ ꯍꯦꯟꯅ ꯂꯧꯋꯦꯅ ꯄꯨꯂꯤꯁꯇ ꯇꯥꯛꯇꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ ꯍꯣꯏ ꯑꯩ ꯑꯗꯨꯗꯤ ꯆꯠꯆꯕ ꯌꯥꯔꯦ ꯌꯥꯔꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯀꯣꯂꯦꯖꯅꯦ ꯄꯨꯡ 3ꯗ ꯀꯣꯂꯦꯖ ꯍꯜꯂꯛꯀꯅꯤ ꯄꯨꯡ 3 ꯆꯞ ꯆꯥꯕꯗ ꯁꯤ ꯒꯦꯠ ꯃꯄꯥꯗ ꯈꯥꯝꯃꯒ ꯂꯩꯔꯝꯃꯨꯀꯣ ꯑꯃꯨꯛ ꯍꯜꯂ ꯇꯣꯡꯗꯣꯏꯅꯤ ꯍꯣꯏ ꯐꯅꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕ ꯅꯪ ꯇꯧꯔꯤꯗꯨ ꯀꯩꯅꯣꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯅꯣꯅꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯨꯝ ꯂꯛꯅꯕꯅꯤ ꯃꯥꯏ ꯃꯑꯣꯡꯁꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯁꯤꯅ ꯑꯣꯏꯔꯦꯅꯦ ꯅꯪꯗꯤ ꯉꯥꯎꯗꯅꯒ ꯇꯧꯔꯤꯗꯣ ꯑꯩ ꯆꯠꯆꯕ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯆꯠ ꯅꯆꯦꯅꯅꯦ ꯅꯪ ꯍꯥꯏꯕꯗꯣ ꯀꯥꯎꯅꯨꯀꯣ ꯒꯥꯔꯤꯗꯣ ꯇꯝ ꯇꯧ ꯅꯪ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯒꯅꯨꯀꯣ ꯍꯣꯏ ꯍꯣꯏ ꯐꯅꯤ ꯄꯥꯏꯗꯅ ꯊꯧꯈ꯭ꯔꯦꯅꯦ ꯒꯥꯔꯤꯁꯦ ꯑꯁꯤꯅꯅꯤꯗꯅ ꯅꯪꯅ ꯉꯥꯎꯗꯅꯒ ꯇꯧꯔꯤꯗꯣ ꯃꯔꯥꯁꯤꯗꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯑꯩꯅ ꯉꯥꯎꯗꯅ ꯑꯗꯣ ꯅꯣꯏ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯇꯅꯅꯦ ꯕꯦꯔꯥ ꯇꯥꯅꯅꯤꯀꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤꯗꯃꯛꯇꯅꯤ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯔꯨꯅꯣ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯐꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯁꯦ ꯁꯦ ꯅꯝꯕꯔꯁꯤ ꯂꯧꯔꯔꯣꯏꯗ꯭ꯔꯣ ꯀꯗꯥꯏꯅꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯑꯁ ꯀꯔꯤꯅꯣꯅꯦ ꯍꯦꯛꯇ ꯂꯥꯛꯇꯅꯒ ꯇꯧꯔꯤꯁꯤꯕꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯀ꯭ꯂꯥꯁꯇ ꯐꯝꯕꯗꯅꯦ ꯅꯕꯨꯛꯅꯤꯡꯗꯣ ꯂꯣꯏꯅ ꯆꯣꯏꯕ ꯇꯥꯔꯦ ꯏꯕꯦꯝꯃ ꯍꯣꯔꯦꯟ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯁꯜꯂꯨꯅꯤꯀꯣ ꯍꯧꯖꯤꯛ ꯇꯧꯔꯨꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯇꯧꯒꯦ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯑꯒ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯣ ꯏꯕꯦꯝꯃ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯟꯅꯔꯣ ꯑꯗꯨꯒꯅꯦ ꯅꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯝꯃꯣ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯏꯟꯇꯔꯦꯁ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯌꯥꯔꯦ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯗꯨ ꯍꯣꯔꯦꯟ ꯀꯣꯂꯦꯖ ꯍꯜꯂꯒ ꯑꯃꯨꯛ ꯒꯦꯠꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯒꯗ꯭ꯔꯕ ꯀꯔꯤ ꯂꯩꯔꯝꯗꯅꯤ ꯂꯩꯔꯝꯗ꯭ꯔꯒꯅ ꯍꯌꯦꯡ ꯑꯃꯨꯛ ꯃꯈꯖꯥꯏꯗꯨꯗ ꯑꯣꯟꯅ ꯊꯥꯔ ꯂꯣꯏꯔꯦꯗꯅ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅꯣ ꯃꯤ ꯃꯈꯖꯥꯏꯗ ꯃꯤꯅ ꯀꯔꯤ ꯂꯥꯟꯕꯒꯤꯅꯣ ꯏꯁ ꯀꯩꯅꯣꯅꯦ ꯅꯨꯡꯐꯧ ꯅꯨꯡꯁꯤꯅꯗ꯭ꯔꯤ ꯍꯥꯟꯅ ꯀꯟꯈꯠꯂꯒ ꯃꯤꯆꯪꯒ ꯆꯪꯉꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯂꯥꯛꯑꯣ ꯈꯪꯉꯦ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯍꯣꯏ ꯆꯌꯦꯟꯕꯤꯁꯤꯡꯁꯦ ꯁꯤ ꯂꯣꯏ ꯂꯥꯛꯏꯅꯦ ꯂꯥꯛꯑꯣ ꯆꯪꯁꯤꯟꯁꯤ ꯂꯥꯛꯑꯣꯅꯦ ꯆꯠꯁꯤꯜꯂꯛꯑꯣꯅꯦ ꯔꯥꯖꯨ ꯀꯩꯂꯥꯁ ꯂꯥꯛꯑꯣꯅꯦ ꯅꯣꯏꯕꯣ ꯑꯁ ꯏꯇꯥꯎ ꯑꯃꯨꯛ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯇꯧꯔꯨꯗꯅ ꯑꯩ ꯍꯧꯅꯕꯤꯕꯨ ꯀꯩꯅꯣ ꯅꯨꯡꯁꯤ ꯄꯥꯝꯃꯤꯗꯤ ꯄꯥꯝꯃꯤ ꯑꯩ ꯇꯧꯒꯦ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯆꯌꯦꯟꯕꯤꯁꯤꯡ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩꯒꯤ ꯃꯤꯡ ꯖꯤꯕꯟ ꯃꯍꯥꯛꯀꯤꯅ ꯀꯩꯂꯥꯁ ꯑꯗꯨꯒ ꯁꯤꯅ ꯔꯥꯖꯨ ꯑꯩꯒꯤ ꯃꯤꯡ ꯇꯥꯕꯤꯔꯦꯀꯣ ꯀꯔꯤꯅꯣꯅꯦ ꯊꯕꯛ ꯍꯧꯖꯤꯛꯁꯤꯕꯨ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯁꯨꯃꯥꯏꯅ ꯅꯨꯄꯤꯗꯒ ꯊꯠꯂꯒ ꯍꯤꯟꯗꯤ ꯐꯤꯂꯝꯒꯤ ꯇꯥꯏꯞ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯇꯥꯏꯞꯇꯒ ꯂꯝꯕꯤꯗꯒ ꯊꯠꯂꯒ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯅꯍꯥꯗ ꯀꯥꯔꯟ ꯇꯥꯕꯁꯤ ꯍꯧꯖꯤꯛꯄꯨ ꯂꯩꯔꯤꯖꯥꯠꯂꯣ ꯈꯪꯗꯤꯌꯦ ꯁꯤꯗ ꯊꯠꯂꯤꯁꯤꯗꯤ ꯇꯧꯁꯟꯅꯕꯗꯤ ꯃꯥꯟꯗꯤꯌꯦ ꯑꯣ ꯍꯣꯏ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪ ꯅꯃꯤꯡꯗꯣ ꯖꯤꯕꯟ ꯍꯥꯏꯕ꯭ꯔꯣ ꯅꯪꯅ ꯀꯔꯤ ꯏꯕꯨꯡꯉꯣ ꯆꯠꯊꯣꯛ ꯅꯨꯄꯥꯅꯦ ꯄꯥꯝꯕꯣꯝꯒꯥꯏꯗꯣ ꯁꯦ ꯐꯤꯠꯅꯦꯁ ꯖꯤꯝꯗꯒ ꯆꯠꯇꯅ ꯁꯨꯃꯥꯏꯅ ꯑꯌꯨꯛ ꯉꯟꯇꯥꯗꯅꯦ ꯆꯣꯡꯕ ꯐꯟꯕ ꯇꯧꯔꯒꯅꯦ ꯃꯇ꯭ꯔꯪ ꯀꯥꯕ ꯌꯥꯝ ꯂꯩ ꯉꯥꯏꯍꯥꯛꯇꯪ ꯁꯤꯗꯅꯦ ꯍꯨꯏ ꯈꯣꯡꯉꯒ ꯀꯧꯈꯤꯕꯗꯅꯦ ꯂꯣꯏꯅ ꯃꯔꯤ ꯂꯣꯏꯅ ꯀꯣꯏꯁꯟꯈꯤꯅꯤ ꯁꯤꯗꯩꯗ ꯍꯨꯏꯅꯥꯎꯗꯧꯗꯧꯅꯦ ꯁꯤꯗ ꯇꯨꯡꯗ ꯃꯥꯡꯗꯒ ꯇꯧꯗꯅ ꯃꯥꯏꯗ ꯇꯧꯔꯅꯨ ꯏꯕꯨꯡꯉꯣ ꯀꯔꯤꯝ ꯀꯥꯟꯅꯔꯣ ꯌꯥꯝ ꯊꯤꯅ ꯄꯣꯁ ꯇꯥꯕꯩ ꯋꯥꯅꯤ ꯆꯨꯡ ꯐꯤꯔꯥꯟꯗꯤ ꯌꯥꯝ ꯆꯥꯏꯕꯨ ꯂꯥꯕ ꯈꯤꯇꯪꯗꯤ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯝꯕꯤꯁꯤꯗ ꯊꯠꯆꯔꯤꯁꯤꯗꯤ ꯁꯣꯝꯒꯤ ꯅꯠꯇꯦ ꯁꯣꯝꯗ ꯂꯩꯔꯤꯕꯤ ꯁꯍꯦꯟꯕꯤ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯕꯤꯖꯨ ꯃꯥꯟꯕꯤꯁꯦ
ꯃꯉꯣꯟꯗꯅꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯀꯔꯟ ꯇꯥꯕꯤꯔꯛꯀꯅꯨ ꯁꯣꯝꯗ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯏꯟꯇꯔꯦꯁ ꯑꯩꯈꯣꯏ ꯂꯧꯈꯤꯗꯦ ꯍꯩ ꯀꯩꯅꯣ ꯏꯟꯇꯔꯦꯁ ꯂꯧꯗꯦꯗꯤ ꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩꯁꯤ ꯅꯪ ꯎꯗ꯭ꯔꯣ ꯑꯩꯁꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨꯅꯦ ꯅꯨꯄꯥꯒꯨꯝ ꯎꯗ꯭ꯔꯣ ꯑꯩꯒꯤ ꯕꯣꯗꯤ ꯅꯨꯄꯥ ꯈꯤꯇꯪ ꯃꯥꯜꯂꯤꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯅꯪꯒꯨꯝꯕ ꯑꯃꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯩ ꯈꯣꯡꯁꯦ ꯎꯔꯕ꯭ꯔꯥ ꯁꯦ ꯊꯥꯡꯒꯠꯂꯛꯀꯦꯁꯦ ꯎꯔꯕ꯭ꯔꯥ ꯁꯤ ꯈꯣꯡꯁꯦ ꯁꯤ ꯀꯤꯀꯣ ꯌꯥꯝ ꯊꯤꯅ ꯀꯤꯀꯣ ꯐꯅꯦꯛ ꯁꯦꯠꯂꯒ ꯈꯣꯡ ꯊꯥꯡꯒꯠꯂꯛꯀꯦ ꯀꯥꯏꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯉꯣꯟꯗ ꯂꯛꯅꯔꯛꯀꯦ ꯅꯪꯉꯣꯟꯗ ꯄꯥꯝꯃꯤ ꯍꯥꯏꯗꯦꯅ ꯅꯪ ꯁꯥꯎꯒꯦ ꯇꯧꯔꯤꯕ ꯅꯪꯉꯣꯟꯗꯗꯤ ꯏꯕꯦꯝꯃ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯅꯤꯁꯤꯅꯁꯨ ꯅꯈꯣꯏ ꯑꯅꯤꯗ ꯀꯔꯤꯝꯇ ꯑꯌꯦꯠꯄ ꯄꯤꯗꯦ ꯁꯨꯞꯅꯇꯪꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯔꯨꯅꯥ ꯑꯔꯨꯅꯥ ꯋꯥꯔꯤ ꯁꯥꯟꯁꯤ ꯃꯣꯏ ꯑꯅꯤꯁꯦ ꯉꯁꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯖ ꯍꯟꯗꯣꯛꯂꯣ ꯑꯩ ꯅꯉꯣꯟꯗ ꯈꯔ ꯏꯟꯇꯔꯦꯁ ꯂꯩ ꯑꯩ ꯋꯥꯏꯒꯦ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯚꯣꯠ ꯂꯦꯞꯄꯤꯕꯁꯤꯡ ꯃꯅꯨꯡꯗ ꯑꯩꯒꯤ ꯈꯨꯔꯥ ꯍꯧꯖꯤꯛ ꯚꯣꯠ ꯂꯦꯞꯄꯤꯅꯤ ꯑꯗꯨꯒ ꯑꯩ ꯋꯥꯏꯒꯦ ꯅꯣꯏꯒ ꯑꯩꯈꯣꯏꯒꯁꯨ ꯀꯦꯟꯗ꯭ꯔ ꯑꯃꯠꯇꯅꯤꯗꯅ ꯚꯣꯠꯀꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯚꯣꯠ ꯆꯦꯟꯃꯤꯟꯅꯔꯒ ꯚꯣꯠꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯗꯨꯒꯤ ꯐꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯜꯂꯒ ꯂꯨꯍꯣꯡꯊꯣꯛꯁꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯀꯤꯕꯅ ꯑꯩ ꯋꯥꯏꯒꯤꯅꯦ ꯄꯪꯒꯅꯨꯅꯦ ꯅꯨꯄꯤꯅ ꯄꯪꯕꯁꯦ ꯌꯥꯝ ꯃꯥꯡꯖꯕꯅꯤꯅꯦ ꯅꯨꯄꯤꯁꯤ ꯁꯤꯡꯒꯗꯕꯅꯤꯅꯦ ꯑꯩ ꯋꯥꯏꯒꯦ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯏꯖꯟ ꯃꯥꯡꯍꯟꯒꯦ ꯅꯪꯕꯨ ꯂꯩꯈꯥ ꯇꯥꯍꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯣ ꯁꯣꯝꯒꯤ ꯃꯤꯡꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯔꯨꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯣ ꯀꯅꯥꯅ ꯈꯪ ꯑꯔꯨꯅꯥꯒ ꯑꯩꯈꯣꯏꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯃꯔꯤ ꯂꯩꯅꯔꯛꯄꯗꯒꯤ ꯃꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯄꯥꯊꯣꯔꯛꯄ ꯈꯔꯗꯤ ꯆꯥꯕ ꯊꯛꯄꯗ ꯐꯪꯕ ꯌꯥꯏ ꯍꯥꯏꯖꯔꯤꯕ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯆꯝꯖꯕ ꯃꯤꯅꯤꯗ ꯃꯥꯏꯊꯣꯡꯁꯤꯕꯨꯗꯤ ꯈꯤꯇꯪ ꯌꯦꯡꯕꯗ ꯇꯝꯊꯤꯕ ꯑꯦꯂꯥꯏꯁ ꯁꯥꯊꯤꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯀꯔꯤꯝ ꯈꯟꯕꯤꯔꯨꯅꯣ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏꯐꯥꯎꯗꯤ ꯐꯤꯔ ꯚꯤ ꯗꯤꯜ ꯍꯦ ꯍꯤꯟꯗꯨꯁꯇꯥꯅꯤ ꯄꯨꯔꯥ ꯄꯨꯡꯆꯝ ꯅꯨꯡꯕꯨ ꯅꯨꯡꯁꯤꯈ꯭ꯔꯒꯗꯤꯀꯣ ꯄꯨꯔꯥ ꯇꯦꯔꯦꯅꯥ ꯍꯦꯛꯇ ꯃꯃꯤꯡ ꯏꯕ ꯌꯥꯕ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯅ ꯅꯪꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯒꯦ ꯇꯥꯝꯅꯔꯁꯨ ꯀꯥꯎꯅꯒꯨꯝꯁꯤꯀꯣ ꯅꯨꯡꯁꯤ ꯀꯥꯏꯅꯔꯤꯗꯣ ꯃꯗꯨꯇꯪꯗꯤ ꯑꯣꯏꯍꯟꯕꯤꯒꯅꯨ ꯑꯍꯥꯟꯕꯗ ꯅꯪꯒ ꯑꯩ ꯁꯛꯈꯪꯅꯗ꯭ꯔꯤꯉꯩꯗ ꯈꯪꯅꯈ꯭ꯔꯁꯨ ꯁꯛꯈꯪꯅꯔ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯃꯤꯑꯣꯏꯕꯁꯦ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯅ ꯇꯨꯡꯗꯁꯨ ꯅꯤꯡꯁꯤꯡꯅꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯅꯕ ꯌꯥꯅꯅꯕ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯈꯪꯇꯛ ꯆꯠꯅꯈ꯭ꯔꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤ ꯑꯃꯗ ꯑꯩꯒ ꯑꯔꯨꯅꯥꯒ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤ ꯑꯣꯏꯕꯤꯔꯤꯕꯤ ꯃꯔꯨꯞ ꯃꯄꯤꯖꯥꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯟꯇꯔꯦꯁ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯀꯩꯂꯥꯁ ꯑꯃꯅ ꯔꯥꯖꯨ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯍꯦꯛꯇ ꯊꯃꯣꯏ ꯄꯤꯅꯕꯤꯌꯨ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯅꯨꯡꯁꯤꯅꯕ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯇꯝꯊꯣꯛꯅꯕ ꯀꯔꯤꯁꯨ ꯀꯥꯏꯕ ꯌꯥꯗꯦꯗ ꯍꯌꯦꯡ ꯍꯅꯨꯔꯀꯥꯟꯗ ꯈꯨꯏꯔꯀꯥꯟꯗ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯇꯝꯒꯦ ꯍꯥꯏꯗꯅ ꯑꯈꯨꯏꯕ ꯃꯈꯨꯠ ꯑꯅꯤ ꯄꯥꯏꯅꯔꯒ ꯆꯠꯖꯥꯄꯣꯟꯇꯦꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯖꯔꯤꯁꯤꯕꯣ ꯌꯥꯔꯦ ꯏꯕꯨꯡ ꯉꯁꯥꯏꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯋꯥꯅ ꯇꯥꯔꯤꯖꯥꯅꯤꯗ ꯅꯪꯒꯤꯁꯦ ꯅꯈꯣꯏꯒꯤꯅ ꯈꯨꯔꯥ ꯚꯣꯠ ꯂꯦꯞꯄꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯌꯥ ꯁꯨꯕ ꯇꯥꯗꯣꯏꯅꯣ ꯀꯔꯤ ꯀꯌꯥ ꯁꯨꯕ ꯇꯥꯗꯣꯏꯅꯣ ꯀꯥꯏꯅ ꯐꯥꯔꯁꯅꯤꯅꯦ ꯑꯣ ꯐꯥꯔꯁꯇꯗꯤ ꯌꯥꯝ ꯌꯥꯡꯕꯗꯤ ꯆꯣꯡꯕꯗ ꯍꯦꯟꯇꯣꯛꯑꯒ ꯈꯣꯡꯕꯥꯜ ꯂꯥꯜꯂꯒ ꯇꯥꯕꯗꯨꯔꯣ ꯍꯣꯏ ꯅꯪ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯅꯤ ꯅꯪ ꯅꯃꯤꯡ ꯀꯔꯤ ꯀꯧꯋꯦ ꯅꯪ ꯅꯃꯤꯡ ꯀꯔꯤ ꯀꯧꯋꯦ ꯅꯪ ꯇꯠꯀꯦꯔꯅ ꯅꯨꯄꯤꯅꯦꯅ ꯃꯥꯟꯅꯅꯤꯡꯗ ꯇꯧꯕꯁꯤꯗ ꯅꯪꯗꯤ ꯌꯥꯝꯅ ꯐꯥꯎꯔꯤꯖꯥꯅꯤꯅꯦ ꯑꯩꯈꯣꯏꯅ ꯂꯝꯕꯤꯁꯤꯗ ꯆꯠꯆꯕꯁꯤ ꯅꯪꯅ ꯊꯠꯆꯜꯂꯒ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯑꯩꯈꯣꯏꯕꯨꯅ ꯇꯨꯃꯤꯠ ꯀꯥꯡꯗꯨꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯅꯪꯅ ꯉꯥꯡꯕ ꯑꯩ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯣꯏꯗꯤ ꯄꯥꯝꯗꯦꯅꯦ ꯅꯣꯏꯗꯤ ꯄꯥꯝꯗꯦ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦꯕ ꯍꯣꯏ
ushi thoi dau tong ifa phajani iriam lem na hai si yana si khangura ai sui mana bani leri moi ge su khangna bi ai khoi gi mapa ni khara sa jau khara ari mapa du phongjau hai bani ni bima kya do ushi tri no lo aruna chasi lo thaba lo ngai khu sa hen bi aruna phone number du da number do amta hai bi romo idea ro bsnl lo airtel lo amuta number do amuta era karim to hairam dana saki numit kya ni ngondagi na koi thado chatori ba ngak tale social media da sang maming search targa mathang class yari bo mama na bi sing asli hangaga ira ni khangwa ya ba sibo yari ba jiba nangi nupi da nang na tawri bi acting fating ni madu da nupi ni ya bang de astumi la kari khanga nupi ji khara dhap to gudam khari no hai jaba non jaba pa mi nu si ai bi khara hai bi wa ni adige ai wa ge do ngasi khara kian hayeng khara komthok hangsit khara komthok matung thengna ba dei de khoi u kan da masana sare da tora do as khangre de da nupi koina ba do nang ma do mo go do nupi ni yara kani hai ji bitao itha thaja de ai lo sa lo magi number namdan lorga wari sana hona ga kamo lo changsi lo ni as sang badi ai bu nang na mu noi gi ankal bhol le pe na mu tawri asom da mu DGP gi masa nupi oram da na mu mona imara kaurisi tabro lai ma fishing se ka suru bane kan hai ma kai dorage nabungi ne sai sing sana na ba magi loirabra nangbo loirabane chak tu khitang chaw hai babu horen chage hojik chak chasalabadi gari thoba nungai ti hai tiffin ne chak khara do hapirabani o phare nabung sina ne auto thauri ne na laina sigi matung da ne bara henkaliga bara yamiga yamdega thau mamaladi yamna tangba miyam praja singna hairibadu sumdaba nati lupa kunthra lorama mafamda lupa humpu humdra yankhai lorama mafamda lupa chama adubu noigi tamosina mana mathanda lobadi nati makhoi mayam henkatnaba aduga paisa irem lemdaba taran yamna phangdabanina paisa henkatpani hai kanana no nahansu bara henkali hai adna marai neidana gari khamagane machinda thajan biraktana machinje e thoktana saksa yadadana ne nahandagi leibada kayam nungaiti sakto phajana ning thijana hapiu ngari khitangane karino u morong machem ta hapiu ko ima loina hapabani nganba ima lai ai loi gari gi sakama kitang bira tawbada isi kitang leisandana semamani ma kadai mona kadai no ai gi tipindo silere tamo sakto kitang charaga sakradi padong ai ga pukamda kitang chamina sira tipinna yauridina horen tamona lambi ahangmuda charasu siyare damona aine puksi than khale aduga saksa sala gari thobado nungaiti na tobani da horen ahangmuda aigi taran ma chaluraga ne mayam gi taran thungna no hona bada yamna kuina ngaira leijani da adugi matam du da chage ba adugi ni chaluki mapan thokunu ko imaga phajana le ingol da thari ba polam singa se sanjang da na ba ingoi makharam thangmugi ne asigi maningi sambal si ikongkom ai hayeng ayuk la keno ai lo san ya ring asidagi ne sanjang ga ne na chumana ma sing phane am yam hawai bi phaidom tangkai ma cha thokre san lori bane to sing china ne sandi loine na khang sangom chani macha yolaga sangom thakpa phangni di khang adubu san loiraga san gi machinjak mudu phalaga ne pijagane habadi kana ma ta khangti 因為 migi ingkol da changa kanda mapo singa duna dine
mana masing thariba mi sing sin wari se karim ta khangba nati phare se ado sandu khare yengam hayeng de ayuk to is maning se wa macha mani yalaga I phachana semna ba tawraki hoi tamo adugane ai wahi election gi ne mi me am ngangnari bu kholi ba tawri se adu ada adu na karim ta haibi yadi ko ima lekai gi ne ine khomdon hoi asma yam tawraga ne बहुत की करी wa ngang no budi ma yauru no koima kadai de gino doi bango ima hoi de adu yaw ba sangba na te makhoi na ne adu gi mi mali ada gi mi mali haidan makhoi na he hari po ni da ima haining ba haisan akhoi tumina do malaisi isa no pa na yade mado matam bono mak ta hayu ma ima adu gane election gi ne akhoi mung do paisa pi ge khot ke na la su akhoi gi di paisa lok zero haidan ima Tamu sing na duma haisi. Amala basu amagi so pesa logum si koima. Kadai de gilo baya de gibungo. Pesa mata lo bero ya banati. Se chalo thengani. Phajana ne gari du yenga ga thoko. Aduga ne mi ga baragi yenara basu bungo yenaga nuko nangne mi na haira basu tumina association na mayam punamang lepani haidan. Yadraga tom ma khakhtang manga ga kari kai gi mi ga yena draga loi yena ri ba mi du dagi ne paisa do han to ki beda kari ma ta kai ba leite koi bungo hoi ma ai chalo ki gi ma do di chalo mona phajana le mo ko hoi ta mo tamna thau koi bungo gari se kaya da kana thori banon tek mana gari sima thauja baduna imung ngasi da khoi sakhum mai mutri bani ima akhoi tamo se nungsidra angang ngori nge gi mana aidi gari thogani haibado auto se thore ima adudi ai phi asuba singse mathang ta phodokki ge hoi aine sakhum da chari ba singa se muto loiselugi ge ko lik singa se imana ne loisen biramage ima yani ye ai adum tawgi yani ma yani ima phengamage da kaya do sitrino koli aside moi mangarin tawri na hawai gi matam duram madine supchallaga naiya hauji Laina tina sin mar college mi khara ka da bi ta wani ai khoi na hai ba ta da bi ta wi ma gi mama na bi nu pa ma mi yaw ri mi wi si ti ni si phani phirol ga ding thi jan se le du ba wa ngang thok pu da nu pa da na duk ka law ya ni mai mo ai class ke do gi da asi ai hai na bi asi ga nang ko na de yar Akoi maraksidagi magi mamanabi ani si manungda ama koinaba ama yauraba adu ai tarde akoi khara fani adu natragadi yaro do chum no pi singa se aina khoida bam khog yaw busida ina mana ningda to bai wani ko khoido sagolakna ba college halakpai lambi de mokhong chalinga tunglom de gari thora potro khaini ko khoido sagolakna yadi to kaino nang ngangi do adu wa kaino mi nang ngangi do birani nang jo singwa lao chasila gelom da sasi adiga makhoina mafam asida class manung se sanglak tri faw de ile pam sapang kham lao chasila taw nang gi sakri ji suba yare lao ke doge yongsila get ta thojila moi ke do le yongsila nupa to pog wari sanar ma diba mang likhai ge dam tong nang ji birani oi bema kuirakano phone de wari sanani na asida muk taw leri horen gari du da dum tong do leri ba du kari hage haino ko shu kui roiba phone nang ha to phatna wari am ta sa ge ba hoi bema yare sida ngai ge ko koi college ni na taw ri sinane si da ba mi amani leri masida uni khan madane hu tare mo khare sai to oiba nangbu asigi nu passing sibo kamai tok jai no mi ai de chung khalin
ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯃ ꯑꯩꯒ ꯀꯣꯏꯅꯊꯣꯛꯑꯕ ꯑꯗꯨꯒꯅꯦ ꯆꯤꯡꯊꯛ ꯑꯃꯗ ꯄꯨꯈꯠꯂꯕ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤꯅꯦ ꯃꯉꯛ ꯁꯝꯗ ꯅꯨꯡ ꯑꯃꯃꯝ ꯊꯨꯔꯒ ꯆꯤꯡꯊꯛꯇꯨꯗꯒꯤ ꯆꯤꯡꯈꯥꯗ ꯀꯣꯗ꯭ꯔꯣꯡ 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 ꯑꯣꯟꯊꯔꯒ ꯍꯥꯠꯇꯣꯛꯁꯤꯔ ꯈꯜꯂꯤ ꯑꯩꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯕꯨ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯣ ꯃꯈꯣꯏꯒꯤ ꯃꯉꯛ ꯁꯝꯗ ꯅꯨꯡꯕꯨ ꯌꯥꯟꯕ ꯉꯝꯒꯗ꯭ꯔꯕ ꯉꯝꯗ꯭ꯔꯁꯨ ꯀꯔꯤꯅꯣ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯅꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯊꯧꯔꯤꯗꯣ ꯄꯨꯟꯁꯜꯂꯣ ꯑꯗꯨꯒ ꯅꯉꯛꯇ ꯌꯥꯜꯂꯨꯒ ꯍꯥꯏꯖꯤꯜꯂꯒꯅꯦ ꯆꯪꯁꯜꯂꯒ ꯊꯣꯕꯥꯛꯇꯣ ꯆꯣꯡꯈꯠꯂ ꯀꯥꯎꯕ ꯆꯤꯡꯗꯣ ꯊꯣꯔꯣ 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 ꯑꯣꯟꯍꯟꯈꯤꯕ ꯃꯗꯨꯅ ꯄꯦꯟꯒꯗꯕ ꯃꯥꯜꯂꯦ ꯅꯨꯡꯁꯤꯗꯕꯅꯕ ꯑꯦ ꯑꯃ ꯁꯦꯡꯉꯨꯅꯦ ꯐꯣꯟ ꯇꯧꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯁꯤꯕꯦꯃꯥ ꯑꯉꯛꯄꯅꯦ ꯑꯉꯛꯄꯅꯦ ꯊꯋꯥꯏꯅꯕꯨ ꯈꯣꯏꯗꯥꯖꯔꯕ ꯄꯥꯝꯖꯔꯗꯤ ꯃꯤꯁꯦ ꯁꯤꯅꯥ ꯀꯤꯗꯦ ꯑꯗꯨꯅꯤ ꯇꯧꯔꯤ ꯁꯦꯡꯉꯨꯅꯦ ꯑꯦ ꯀꯅꯥꯅꯣ ꯍꯜꯂꯣ ꯍꯜꯂꯣ ꯀꯅꯥ ꯑꯩꯅꯦ ꯑꯩ ꯍꯥꯏꯕꯗꯤ ꯑꯔꯨꯅꯥ ꯑꯔꯨꯅꯥ ꯍꯥꯏꯕꯗꯤ ꯀꯅꯥ ꯑꯁ ꯑꯔꯨꯅꯥ ꯑꯩꯕꯨ ꯈꯪꯕꯤꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯗꯤ ꯈꯪꯕ ꯉꯝꯖꯗ꯭ꯔꯦ ꯑꯁ ꯀꯔꯤꯅꯣ ꯅꯨꯡꯇꯤꯒꯤ ꯑꯣꯇꯣ ꯇꯣꯡꯕꯗꯣ ꯑꯣ ꯑꯣꯇꯣ ꯇꯣꯡꯕ ꯏꯆꯦ ꯑꯃꯗꯨꯔꯣ ꯔꯣꯃꯤ ꯍꯥꯏꯕꯗꯨꯔꯣ ꯑꯩ ꯀꯔꯤ ꯁꯣꯏꯈ꯭ꯔꯒꯦ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯑꯩ ꯋꯥꯔꯧꯕ ꯌꯥꯗꯦ ꯏꯆꯦ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯀꯩꯅꯣ ꯔꯣꯃꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯔꯨꯅꯥ ꯍꯥꯏꯕꯅꯤ ꯔꯣꯃꯤꯗꯣ ꯏꯆꯦ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯅꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯥꯅ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯀꯔꯤꯒꯤꯅꯣ ꯏꯄꯥ ꯄꯥꯈꯠꯄꯤꯔꯤꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯤꯒꯦ ꯑꯩ ꯂꯝꯕꯤꯗ ꯒꯥꯔꯤ ꯈꯥꯝꯖꯔꯤ ꯀꯔꯤ ꯇꯧꯕꯤꯔꯤꯅꯣ ꯂꯝꯕꯤꯗ ꯒꯥꯔꯤ ꯈꯥꯝꯃꯒ ꯑꯩꯁꯦ ꯉꯁꯥꯏ ꯆꯥꯛ ꯆꯥꯕ ꯐꯔꯛ ꯇꯥꯔꯛꯄ ꯑꯗ ꯂꯝꯕꯤꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗ ꯒꯥꯔꯤ ꯈꯥꯝꯃꯒ ꯆꯥꯛ ꯈꯤꯇꯪ ꯆꯥꯖꯔꯝꯕꯅꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯛ ꯆꯥꯕꯗꯨ ꯀꯥꯏꯔ ꯃꯥꯜꯂꯦ ꯀꯥꯏꯗꯦꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯩ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯆꯥꯛꯇꯨꯕꯨ ꯀꯅꯥꯅ ꯊꯣꯡꯉꯩꯅꯣ ꯏꯅꯝꯃꯅ ꯊꯣꯡꯉꯩꯔꯣ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯅꯅꯤ ꯑꯣ ꯑꯗꯨꯗꯤ ꯏꯅꯝꯃ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯏꯆꯥꯅꯨꯄꯤꯅ ꯊꯣꯡꯕꯤꯔꯛꯄ ꯅꯠꯇꯦ ꯑꯩ ꯌꯨꯝ ꯄꯥꯟꯖꯗ꯭ꯔꯤ ꯄꯥꯈꯪꯅꯤ ꯍꯥ ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯄꯥꯈꯪ ꯗꯥꯏꯔꯦꯛ ꯃꯥꯅꯤ ꯄꯥꯈꯪꯅꯤ ꯑꯗꯣ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯏꯟꯗꯥꯏꯔꯦꯛ ꯍꯥꯏꯕꯗꯤ ꯑꯩ ꯑꯗꯨꯃꯗꯤ ꯈꯪꯖꯗ꯭ꯔꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯟꯅ ꯅꯨꯄꯤ ꯑꯉꯥꯡ ꯆꯦꯜꯂꯨꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯑꯔꯦꯞꯄꯒ ꯂꯩꯅꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯈꯟꯖꯔꯤꯁꯤꯒ ꯑꯣꯟꯅꯔꯖꯥꯠꯂꯣ ꯁꯣꯝꯅ ꯀꯔꯤꯅꯣ ꯈꯟꯕꯤꯔꯤꯕꯣ ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯀꯔꯤꯁꯨ ꯂꯥꯟꯕ ꯂꯩꯇꯦ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯅꯨꯄꯤꯅꯤ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯒ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯑꯦ ꯍꯥꯏꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯩꯅ ꯑꯍꯥꯟꯕ ꯎꯖꯔꯨꯕꯗ ꯁꯣꯝꯕꯨ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯕ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯉꯥꯏꯖꯔꯤ ꯑꯗꯨꯒ ꯂꯥꯟꯅꯁꯨ ꯂꯧꯕꯤꯒꯅꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯖꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯄꯟꯕ ꯊꯣꯛꯀꯗꯕ ꯂꯩꯔꯕꯗꯤ ꯃꯗꯨꯁꯨ ꯇꯥꯛꯄꯤꯌꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯌꯨꯝ ꯄꯥꯟꯗꯅ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯊꯃꯣꯏ ꯑꯁꯦ ꯆꯩꯔꯥꯛ ꯄꯤꯖꯕ ꯑꯣꯏꯅ ꯏꯁꯥ ꯏꯊꯟꯇ ꯋꯥꯔꯛꯆꯒꯦ ꯂꯝꯍꯦꯜꯂꯕꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪꯗꯤ ꯐꯥꯊꯕꯤꯔꯝ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯁꯣꯝꯅ ꯑꯩꯅ ꯀꯔꯤ ꯏꯇꯤꯛ ꯏꯄꯥ ꯂꯩꯖꯗꯅ ꯑꯩꯅ ꯁꯣꯝꯒꯤ ꯊꯃꯣꯏꯕꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯒꯤ ꯋꯥꯐꯝꯁꯤꯅ ꯁꯣꯝꯒꯤ ꯊꯃꯣꯏ ꯀꯥꯏꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯇꯦ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯖꯗꯦ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕꯅꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯌꯥꯝ ꯋꯥꯅ ꯍꯤꯡꯖꯔꯤ
ꯄꯨꯟꯁꯤꯗ ꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯊꯨꯡꯅꯕꯒꯤ ꯃꯗꯨꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗꯤ ꯑꯩꯅ ꯅꯣꯡꯃꯇ ꯃꯪꯈꯤꯕ ꯐꯥꯎꯕ ꯂꯩꯇꯦ ꯑꯩꯒꯤꯁꯦ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂ ꯃꯥꯜꯂꯦ ꯅꯨꯡꯁꯤꯅꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯀꯥꯏꯅꯕꯅ ꯍꯥꯟꯗꯧꯔ ꯃꯥꯜꯂꯦ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯦꯟꯅ ꯋꯥꯔꯛꯆꯈꯤ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯂꯩꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯈꯔꯗꯤ ꯍꯦꯟꯖꯟꯈ꯭ꯔ ꯃꯥꯜꯂꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯝꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯖꯔꯒꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯂꯝꯍꯦꯜꯂꯕꯤ ꯊꯃꯣꯏ ꯅꯨꯡꯁꯤꯖꯔꯨꯕ ꯊꯃꯣꯏꯁꯤꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯐꯪꯗ꯭ꯔꯕꯁꯨ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯅꯨꯡꯁꯤꯖꯕ ꯃꯗꯨꯃꯇꯪꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯣꯝꯒꯤ ꯈꯣꯡꯆꯠ ꯑꯃꯗꯤ ꯈꯣꯡꯊꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯌꯦꯠꯄ ꯄꯤꯖꯔꯣꯏ ꯑꯩ ꯊꯝꯖꯔꯒꯦ ꯍꯜꯂꯣ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯊꯃꯣꯏꯁꯤꯁꯨ ꯀꯩꯅꯣꯝ ꯇꯧꯈꯠꯂꯦ ꯇꯤꯡ 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 ꯆꯣꯡꯉꯤ ꯀꯝꯗꯧꯅꯤ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯇꯥꯔꯦꯗꯅ ꯃꯥꯅ ꯎ ꯃꯔꯨꯝꯁꯤꯗ ꯂꯦꯞꯄ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤ ꯌꯦꯡꯉꯨ ꯀꯅꯥꯗꯅꯣ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡꯁꯤꯅꯗꯤ ꯅꯨꯄꯥꯗꯨꯒ ꯃꯥꯒ ꯄꯠ ꯇꯠꯄ ꯃꯈꯩ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯗꯤ ꯃꯥꯟꯗꯦ ꯇꯥꯕ꯭ꯔꯥ ꯍꯧꯖꯤꯛ ꯁꯥꯟꯅꯕ ꯋꯥꯔꯤ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯏꯇꯥꯎ ꯅꯨꯄꯥꯗꯨꯗꯤ ꯃꯔꯥꯏꯕꯛ ꯐꯩꯍꯦ ꯃꯥꯅꯗꯤ ꯊꯦꯡꯅ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯑꯁ ꯁꯣꯝꯗꯅ ꯃꯣꯃꯣꯟ ꯐꯥꯎꯕ ꯅꯣꯛꯇꯦ ꯇꯕꯥ ꯇꯕꯥꯔꯕ ꯃꯆꯤꯟ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯤꯕ ꯋꯥꯍꯩꯗꯤ ꯌꯦꯡꯉꯨ ꯐꯤꯂꯝꯒꯨꯝꯕꯤ ꯕꯤꯖꯨꯒ ꯃꯥꯒ ꯃꯁꯛꯁꯤ ꯌꯦꯡꯉꯨꯕꯗ ꯃꯥꯅ ꯑꯗꯨꯝ ꯀꯂꯞ ꯇꯧꯏ ꯃꯔꯥꯏꯕꯛꯁꯤ ꯐꯈ꯭ꯔꯦ ꯋꯥꯅꯤ ꯁꯩꯇ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯅꯒ ꯃꯣꯏ ꯇꯥꯃꯣ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯅꯤ ꯂꯣꯏꯖꯔꯦ ꯂꯧꯈꯠꯄꯤꯔꯣ ꯂꯥꯛꯑꯣꯒ ꯍꯥꯏꯔꯗꯤ ꯁꯩꯇ ꯑꯣꯏꯕ ꯐꯠꯇꯅ ꯁꯨꯃꯥꯏꯅ ꯇꯣꯠꯂꯦꯔꯒ ꯆꯥꯛꯇꯨ ꯁꯨꯃꯥꯏꯅ ꯌꯥꯔꯦꯍꯦ ꯀꯔꯤꯅꯣ ꯑꯁ ꯀꯩꯅꯣ ꯏꯇꯥꯎ ꯑꯁ ꯁꯨꯝ ꯋꯥꯔꯤꯒꯤ ꯋꯥꯅꯤ ꯑꯩꯅ ꯉꯥꯎꯔꯤꯉꯩꯁꯤꯗ ꯅꯣꯏ ꯌꯧꯁꯜꯂꯛꯏꯔꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯁ ꯃꯈꯨꯠ ꯇꯪꯉꯧꯕ ꯊꯝꯕꯧ ꯃꯥꯟꯕ ꯃꯈꯨꯠꯁꯤꯅ ꯁꯨꯃꯥꯏꯅ ꯏꯔꯣꯜꯂꯒ ꯃꯁꯤꯗꯤ 이루어lâm 다이드네. 오 이모 이비에마 이루어도래 라오네 라오네 이비에마나. ꯑꯗꯨꯃꯥꯏꯅ ꯀꯧꯋꯦ ꯍꯥꯏꯕ ꯈꯨꯟ ꯑꯃ ꯂꯩ. ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯁꯤꯡꯁꯦ ꯊꯕꯛ ꯑꯝꯇ ꯁꯨꯍꯟꯗꯦ. ꯃꯈꯨꯠ ꯉꯣꯔꯣꯛ ꯉꯧꯕꯗ ꯏꯔꯣꯜꯂꯝꯗꯥꯏꯗ ꯀꯧꯊꯔꯒꯅꯦ ꯃꯈꯨꯠ ꯑꯉꯧꯕꯗꯨꯅ ꯏꯔꯣꯜꯍꯜꯂꯦ ꯍꯥꯏꯔꯤ. ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯌꯥꯅꯤ ꯍꯥꯏ ꯋꯥꯅꯤꯗ. ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ. ꯉꯥꯏꯈꯣ ꯃꯈꯣꯏ ꯊꯣꯔꯛꯑꯦ ꯁꯤꯗ. ꯃꯈꯣꯏ ꯊꯣꯔꯛꯑꯒ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯂꯤ ꯌꯦꯡꯁꯤ. ꯑꯗꯨꯒꯅꯦ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨ ꯀꯅꯥꯒꯅꯣ ꯈꯪꯉꯝꯕ ꯌꯦꯡꯁꯤ. ꯂꯥꯛ ꯀꯃꯣꯟ ꯂꯥꯛ ꯆꯠꯁꯤ ꯂꯥꯛ. ꯑꯁ ꯏꯇꯥꯎ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯨꯅꯤ. ꯑꯁ ꯂꯥꯛꯑꯣꯅꯦ ꯂꯥꯛꯇ ꯂꯥꯛꯑꯣꯅꯦ. ꯈꯪꯗꯕ ꯌꯥꯗꯕꯅꯤ ꯊꯤꯗꯕ ꯌꯥꯗꯕꯅꯤ ꯂꯥꯛꯑꯣꯅꯦ. ꯂꯥꯛ ꯁꯛꯇꯥꯁꯤꯡꯁꯦ ꯌꯦꯡꯉꯨ. ꯑꯁꯤ ꯂꯩꯁꯤ ꯌꯦꯡꯉꯨ. ꯂꯥꯛ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯂꯥꯛ. ꯁꯣꯝꯗ ꯒꯦꯠꯇ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ. ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ. ꯂꯥꯛꯑꯣ ꯑꯁ ꯃꯣꯏꯁꯨ ꯂꯥꯛꯑꯦ. ꯂꯥꯛꯀꯦ ꯂꯥꯛꯁꯅꯨ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ. ꯈꯔ ꯊꯨꯅ ꯂꯥꯛꯑꯣ. ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯣꯝꯗ. ꯒꯥꯔꯤꯗꯨꯗꯤ ꯀꯧꯈ꯭ꯔꯕꯣ? ꯒꯦꯠꯇ ꯂꯩ ꯍꯥꯏꯕꯅꯤ. ꯂꯥꯛꯑꯣ. ꯀꯗꯥꯏꯅꯣ? ꯇꯨ ꯑꯁꯤꯗ ꯂꯩꯔꯦ. 마기 마sak 우버데기 이사세 기탕 핵파이 시베마 낭나네 낭나 한딱 떡할래 이몽시디 까리노 거디 뽕악 나이에 오토 다이버 아마데 낭나 nga우리시부 까마이 떠리노미 나코 이몽 마농 따르디 낭보 할로이드레미 낭보 까리기노 미는 웅시바부 오토 토버미디 미나트로 까리노 강디 라오 차시 마미치 기룩 이행이시오. 눅시드레 영혼에 오이베마 얌 눅시레 아이코이부디 눅시할라노 낭노 오이나도 눅시로 칸브레 베마 아이코이나 뭐 하이행 뭐 문비레 아두 또비레 아다 또레나 아무 또로칸 찰로해 커리노 아두부 와네 아이나 커리게 하이도요
lau chasi lau ba lau oi kai gino adhyam na koi dubo krai le ruge iche ai lambi da sak sarak pani kari no haisibo lambi da sak sai haisibo hau ba auto thoro bani na paisa tala bani na nakhuta paisa pai sini ne hau ba matum afut ba taw ba phajana lokhalu bai waro soiram gani yungune machin ga si thaurik tebir ka num tawi ne aduma hainu ba kashu tawdi taidi romi na phagi tawrini is romi gan iche kauni nang so nakhoi gi se na tra isa yare keno slow ka khala si lo se waro ba ya de ko romi na phagi tawrini kaino thaba adum yeng lei dubo as ai khoi ne dis to auto to ne na tawri a de da bet kangu ji ngune mamit ka lang thu odana yeng lei su udro yeng yeng sunu lo moi gi mamang si ne khare yam na lenas ngak tang ne gari se start tor ga thauda bi de dum tham nan sir khang yare lawe lo ba ka khalo waro bi be de kitang thuna ka khalase ai sondam tarna matarani tarando mu chalo hudra de mo farak ta dore ba kari no hai kari farak no nangi bara do pipam to pi ro lo re mo kari no akoi bara pi da bro sot laga tong mu su na te nang se ta lik salai nangi auto khara to ngam ne na nang su demand de ekta ba yam demand le be waro adu gi na ti je hore na mo yare se phagi tori ni phagi tawani iche na ne pabu nungsi da na ne phagi tawani thoro yare thoro se hoi punama khangni na masi auto thoba sigam khoi ga irang tawgi mo ngam ta yengu ta re lami de thalaga auto driver si wari chana bai tangai phada bam nei natragana mafam asida mahak he lai si makhoi ga contact soidan laina masina ta ko de aruna gi number auto driver si soidan laina natraga makhoi me amarak ta malerang anyway yeng batare makhoi ne yi mang de so noksan na kariam ka thai de na gai story yeng batare de ai जीवन पुंसी पिखम नान मंगamba aduga aingonda singnaba punamak ya phavoir as ito yare da toksida nangso election gi noi gi karino hore nung dawrang gi ngau tawba madu ma yam karino kar chelu sida ka suna ta banu pi masa sigi hekta ka du ga da namit namai lang thok tu suk tok tra unja khuinam ni da ka su kan da jamle election aina na han makai college da lakman tam aina khwaiding ngau jabi aina nungsi jabi ai aruna bo kana slow ya aruna ai gi sop ratang ai ma ba ai khutagi kana sumun ber aina haribas aruna ai tag kana matagi oi ber lo chaslo as nang mo ngam ko sai to as law ni raju nang maron mo wa ta ngang da bane law ni as yare kamone sto kamone kamo yani kamjare kano yang khai khak kari bara jibu noine hete hen khali su ko mai to no hana sumna tangi lupa kun lobum phom jena lupa yang khai haji kai uza thau moment kari hen ka kibsina amata yadri adugi mathakta aina thogjari bu gari sidi diesel gi sunati petrol aduna amuk hena jusa ai noi gi thau gi mamam du bungo khoju khangine yumda gari leini bungo gari do somda workshop da semam gi tangai phadana ne yam tangai phadana ai khoju tangai phadana ne noi auto si tongbai wan na khoi adu na tra na khoi gari ga si tongbi do mi na ti ne ai yare se lupa kun hana lobo se kuntra jilo yama adu ti yama mangmal tangai phadana lupa tara mutanga hapiram kari ai police ta tauro ha police ta tauro ba
mathung maram khangdana baraga hei nakhoi gu machini ne satri school chatpata ga baraga henkatana angang daga yam lawe se taramni ne isa jingna uniform selaga gari khambade satri jingne khamde hai nakhoi je phuru phadongni ne hei nomagi suruga saida kitang nungsibai wan nakhoi tordi yam thin lang ra noi do bara jibu noi ne henkani jabrai mi ha nakhoi ne henkani jabro sarkar ji noi na pan bra ba noi loi pal giro noi loi tor gira ba sai cha dong chalo ai ne piri chalo waro bi video lupa tara dang happy di yam ngai ai ni ngai di ngang yo se nang kai khang de ha kari ken khang dro ba tomo khuti thabira kon kari khut thara ko nang engo da fuge hero engo da fuge hero na engo da fuge hero 로미 그이노 또 줘보시다 그이노 하시다 푸비 그렇게 놈의 떠오리 그이노 가다이노 나르바나 트로실레시보 마네 마치나시 이로이나 투에 난바 그이도르게 가시도데 가시도데 그이노 따다 핵도 콧가 타르가 미곤도 포리도 못 가리기노 에이 비만은 강고데 해 bara se am hen lowine masde auto khar thoraga masde da bara hen lowdana praja mi am chmoin I chupam ni ne upa yang khai ga ne ha no lupa kun khaklo ba kuthra khalo mo pham chida ushit thawai da ba yare ai chalake ai chalake ngai khuo yani ai chalake sat khre ni to ri romi kamai tawni lo sasilo kana thogre ni gari ase yamna nuaiti lakle inspector tayai lakle Inspector tayar uthanaba kanbinaba thank you sir welcome uthanaba kanbinaba Inspector tayar lakle